ꯑꯗꯨꯝ ꯏꯔꯒ ꯋꯥꯍꯩ ꯈꯔ ꯏꯔꯒ ꯁꯨꯝ ꯊꯥꯒꯠꯀꯦꯅ ꯏꯔꯝꯕꯅꯦ ꯑꯗꯨꯗꯨꯒ ꯏꯕꯁꯤꯗꯁꯨ ꯌꯥꯝ ꯁꯥꯡꯉꯦꯀꯣ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯤ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯄꯦꯜꯂꯛꯇꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯅꯝꯃꯒ ꯍꯥꯏꯒꯦꯅ ꯁꯨꯝ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯥꯏꯔꯦꯜꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯏꯔꯦꯕꯀꯣ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯦ ꯃꯊꯪ ꯃꯊꯪ ꯌꯥꯝ ꯍꯪꯒꯣꯏꯕ ꯇꯥꯅꯤꯡꯗꯕ ꯎꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯎꯔꯛꯄꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯣ ꯌꯦꯡꯅꯤꯡꯗꯦ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯔꯤꯈꯩ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯒ ꯑꯐꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯗꯒꯤ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯁꯤꯌꯔ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯠꯇꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯥꯎꯁꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯗꯤ ꯐꯕ꯭ꯔꯥꯅ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯄꯦꯟꯗꯕꯒꯤꯅꯤꯀꯣ ꯄꯦꯟꯗꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯑꯣꯏꯕꯒꯤ ꯍꯥꯏꯔꯤꯅꯤꯀꯣ ꯁꯤꯒꯤ ꯋꯥꯍꯩꯁꯤꯁꯨ ꯑꯗꯨꯝꯅ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯛꯄꯤꯌꯣ ꯀꯩꯝ ꯀꯥꯏꯗꯦ ꯋꯥꯔꯛꯄꯤꯌꯣ ꯃꯣꯏꯕꯨ ꯍꯥꯏꯗꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤꯁꯤꯡꯒꯤ ꯋꯥꯔꯛ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯔꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯌꯥꯝ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡꯗꯨꯗꯤ ꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯣꯕꯀꯣ ꯑꯗꯨꯅ ꯐꯣꯟꯁꯦ ꯄꯥꯏꯔꯨꯔꯕꯅꯤ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯎꯔꯛꯑꯦꯕ ꯎꯅꯤꯡꯗꯕꯗꯣ ꯁꯁꯄꯨꯗꯤ ꯑꯩ ꯑꯗꯨꯝ ꯏꯟꯊꯣꯛꯈꯤ ꯑꯗꯣ ꯁꯨꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯒ ꯏꯁꯥꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯃ ꯊꯨꯛ 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 ꯂꯥꯎꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯉꯥꯎꯈꯩ ꯅꯨꯡꯁꯤꯌꯦꯗꯨꯅꯤ ꯑꯗꯨꯒ ꯏꯕꯨꯡꯅꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯁꯤ ꯑꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯕꯨꯡ ꯑꯃꯒ ꯃꯆꯜ ꯑꯃꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩꯕ ꯑꯗꯨꯗꯨꯒ ꯃꯆꯟꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯤ ꯀꯦꯐꯝꯗꯤ ꯃꯕꯨꯡ ꯍꯥꯏꯅꯔꯤꯅꯦ ꯑꯃꯔꯣꯝꯗ ꯃꯕꯨꯡ ꯑꯃ ꯂꯩꯈꯤꯕꯗ ꯀꯦꯐꯝ ꯂꯩꯔꯦꯅ ꯅꯪꯒꯤꯗꯤ ꯅꯕꯨꯡ ꯂꯩꯖꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯅꯤꯅ ꯍꯥꯏꯅꯔꯤꯅꯦ ꯑꯃꯔꯣꯝꯗ ꯈꯪꯕ꯭ꯔꯥ ꯆꯥꯎꯊꯣꯛꯆꯕꯝꯁꯨ ꯑꯣꯏꯔꯤꯅꯦ ꯏꯕꯨꯡ ꯂꯩꯌꯦꯅ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯆꯤꯟꯗ ꯍꯥꯏꯅꯤꯡꯗꯕꯗꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯤꯌꯔ ꯇꯧꯅꯔꯛꯄꯗꯒꯤ ꯎꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯍꯟꯅꯤꯡꯉꯛꯇꯕꯗꯣ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯀꯩꯅꯣꯝꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯅ ꯃꯤꯒꯤꯗꯗꯤ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦꯀꯣ ꯃꯈꯨꯔꯥꯅ ꯑꯗꯒꯤ ꯃꯄꯥꯅ ꯑꯗꯒꯤ ꯃꯕꯨꯡꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯖꯥꯇꯤ ꯑꯃꯒꯤ ꯀꯔꯤꯒꯤ ꯄꯟꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝ ꯊꯣꯛꯆꯜꯂꯛꯄꯩ ꯇꯥꯏꯞꯇ ꯂꯥꯛꯑꯦꯕ ꯁꯤꯒꯨꯝꯕꯁꯦ ꯃꯤꯒꯤ ꯂꯝꯗ ꯁꯨꯝ ꯇꯥꯔꯝꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯊꯣꯛꯆꯜꯂꯛꯄꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕꯗꯣ ꯑꯩꯉꯣꯟꯗ ꯃꯤꯒꯤ ꯃꯕꯨꯡ ꯃꯆꯟ ꯅꯨꯡꯁꯤꯅꯅ ꯃꯆꯟꯅꯨꯄꯤꯒꯤꯅ ꯃꯕꯨꯡꯗ ꯀꯦꯖꯕ ꯑꯗꯩ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤꯅ ꯂꯨꯟ ꯇꯧꯖꯕꯁꯦ ꯍꯪꯒꯣꯏꯅꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯅꯦꯕ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯛꯑꯗꯤꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯒ ꯃꯥꯅ ꯂꯥꯟꯖꯍꯟ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯔꯦ ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯔꯦ ꯂꯣꯏ ꯋꯥꯔꯛꯄꯤꯌꯣ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯉꯥꯡꯕꯗꯣ ꯌꯥꯝꯁꯨ ꯇꯥꯅꯤꯡꯗꯦꯕ ꯅꯨꯄꯤꯗꯣ ꯃꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯆꯍꯤ 19ꯒꯤ ꯅꯨꯄꯤꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯉꯥꯡ ꯅꯠꯇꯦ ꯃꯥꯏ ꯚꯣꯀꯦꯜꯗꯨꯁꯨ ꯃꯦꯆꯨꯔ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯚꯣꯀꯦꯜꯅꯤ ꯑꯗꯨꯒ ꯕ꯭ꯂꯔꯕꯨꯗꯤ ꯆꯠꯍꯜꯂꯦ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯒꯤ ꯁꯇ꯭ꯔꯛꯆꯔꯗꯣ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯐꯅ ꯑꯣꯏꯁꯅꯨ ꯍꯣꯏ ꯆꯍꯤ 9-9ꯒꯤ ꯑꯉꯥꯡꯗꯅꯤ ꯍꯥꯏꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯤꯍꯜꯂꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯥ ꯑꯉꯥꯡ ꯅꯠꯇꯕ ꯃꯥꯅ ꯃꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯤꯍꯟꯕꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯆꯥ 2ꯔꯛ ꯄꯣꯛꯄꯕꯨ ꯃꯥꯅ ꯀꯤꯍꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯕꯨ ꯑꯗꯒꯤ ꯚꯔꯥꯗ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯃꯤ ꯂꯝꯗ ꯆꯦꯟꯈꯤꯕ ꯅꯠꯇꯦꯕ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯕ꯭ꯔꯕ ꯂꯩꯇꯕ꯭ꯔꯕ ꯃꯥꯏ ꯃꯕꯨꯡ 3 ꯄꯣꯛꯑꯦ ꯑꯗꯨ ꯁꯤꯈ꯭ꯔꯕ 5 ꯁꯤꯈ꯭ꯔꯕ꯭ꯔꯕ ꯑꯃꯈꯛ ꯉꯥꯏꯍꯧꯔꯕ꯭ꯔꯕ ꯀꯃꯥꯏꯅꯅꯣꯕ ꯎꯅꯗꯕ꯭ꯔꯕ ꯃꯣꯏꯁꯦ ꯊꯥ 10 ꯅꯧꯄꯨꯕꯗꯣ ꯃꯣꯏ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯦ ꯅꯣꯡꯃꯇ ꯎꯗꯕ꯭ꯔꯕ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯑꯗꯣ ꯀꯃꯥꯏꯅ ꯎꯗ꯭ꯔꯤꯅꯣ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯍꯦꯟꯃꯟ ꯂꯥꯛꯃꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯈꯪꯖꯗꯕ ꯁꯥꯔꯒ ꯃꯥꯕꯨ ꯙꯞ ꯇꯧꯕꯤꯕꯗꯒꯤ ꯃꯥꯁꯦ ꯁꯤ ꯌꯧꯈꯤꯕ ꯀꯥꯟꯗ ꯁꯥꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯋꯥꯔꯛꯄꯤꯌꯣ ꯑꯗꯨꯗꯨꯒ ꯌꯥꯝꯅꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯅꯣꯕꯀꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯀꯩꯅꯣꯝꯃ ꯑꯣꯏꯅ
ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯉꯁꯥꯏꯗꯒꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯋꯦꯕ ꯏꯁꯥꯁꯤꯗ ꯍꯩꯅꯗꯕ ꯑꯃ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ 19 18 ꯅꯨꯄꯤ ꯃꯆꯥꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯒꯤ ꯁꯛꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯃꯆꯥ 2 ꯌꯥꯎꯔꯕꯅꯤ ꯃꯆꯥ 2 ꯌꯥꯎꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯈꯛꯇ ꯐꯣꯡꯗꯣꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅꯗꯤ ꯃꯣꯏ ꯑꯗꯨꯝ ꯖꯥꯟꯅꯔꯒ ꯂꯩꯕ꯭ꯔꯥ ꯖꯥꯟꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯕ꯭ꯔꯥ ꯑꯗꯒꯤ ꯚꯔꯥꯗ ꯂꯩ ꯍꯥꯏꯕꯁꯨ ꯍꯥꯏꯔꯦ ꯚꯔꯥꯗ ꯂꯩꯕꯗꯣ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯚꯔꯥꯗ ꯂꯩꯕ ꯃꯇꯝꯗ ꯃꯆꯥ ꯑꯃ ꯌꯨꯝꯗ ꯂꯥꯛꯇꯕ ꯍꯜꯂꯛꯇꯕꯗ ꯊꯤꯗꯕ꯭ꯔꯥ ꯁꯨꯡꯈꯪ ꯈꯪꯗꯕ꯭ꯔꯥꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯃꯅꯨꯡꯗ ꯄꯣꯠ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯃꯇꯧ ꯇꯝꯒꯗꯕ ꯊꯕꯛꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯉꯥꯡꯊꯣꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨꯝꯇ ꯀꯥꯏꯖꯗꯕ ꯀꯩꯁꯨꯝꯇ ꯂꯥꯟꯖꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯦ ꯑꯗꯣ ꯂꯥꯟꯕꯗꯤ ꯃꯥꯁꯨ ꯂꯥꯜꯂꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯂꯥꯟꯕꯗꯤ ꯃꯥꯁꯨ ꯂꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯀꯨꯏꯔꯦ ꯃꯆꯥ 2 ꯌꯥꯎꯔꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯨꯏꯔꯕ ꯊꯕꯛꯅꯤ